animak chang hale jam to hale then arrangement di bajana to bi de park thobam ju tabam de then akoi bu tang minute ama thing de ya bi chang lo ya bi akoi ju chahi amang la bane Manipur Public Service Commission Mpsc gi exam da saruk yagadaba dhana manjuri university da center taba candidate punna marfulom exam thaba changhan khidrei ngasi gi exam adu da saruk yaba fangkidaba candidate wingmai chu hasinau simre na hai Manipur Public Service Commission Mpsc gi exam gi damak matam kaya gi mamang dagi konaduna asa amaga loinana isor khoiramduna lakliba candidate singda piba instruction amagi matung inna exam asi pung tara dagi hogadabani loinana exam hogadaba minute tara watlingaida gate close togani emit card natana candidate masagi ID proof purakadabani haiba instruction da yaudabana emit card khaktamak puraga gate da mapan ga minute yankhai lom tadringaida gate lon ringaida changbada makhoibu thengi haiduna changhan lakhidaba asi laibak thibani DMU gi gate changlapa matamda mapan ga minute kunlom tare adubu NCC gi protest tawrambadagi lambi da traffic jam thoktuna exam center yaunaba honabada minute kunthra lom hena changkhibani organizers singna parking matik chana pibi daba gate ani maktagi changba thokpa punna tawbana ngasigi thodok asi thokpani haina su phongdoki aishu exam ji participate togena lakpani then akoi gi complaint ji kri ra akoi center ji matam chana yawre moina haibugumna norm ji yawbugumna 9:50 de yawre before that akoi yawre then because of the traffic akoi changbada problem am thengne akoi changbada NCC cadre khragi protest thokpagi akoi buthinge gari khame then after that there were some other occasion khra su leirame aduda akoi changba yadabani na traffic to mi tak changba yadabani na akoi dum changi akoi pajana side to ningai khamaga akoi changba ganda it was exactly 9:50 gate to thingam the thingen toromada akoi request tawjamne changjage side to boni tawjabagi ne ka thingre na haibdu su moi akoi walo bide akoi na request tawje mathang akoi mi miyam lai akoi mi miyam na request as a whole akoi na hire ju moi akoi wal ta bidre mohoina hiriba norms other candidate na other prokadobne proof prokadobne ju yaude akoi mi khra akoi imana ba khra da nangi other lo nangi proof amalo ro na lo thorba da changhan da mi yauri then adu khakna tana akoi gi problem mayam asida leiriba mayam ju atopa da su hangbiyo akoi na face to main the traffic ni the traffic should be in a proper way get any lady amada changbiraga amada thokhalusu there won't be any problem I guess ko adunate animak changhale jam to hole then arrangement di bajana to bi de park thobam ju tabam de then akoi bu tang minute ama thing de ya bi changal lo ya bi akoi ju chahi amang la bane chahi mang la raga after so many years akoi ju hope ama le raga akoi lai bak ing jege akoi na koi lai khurub na raga akoi lak number ga tang center sida exam tha ge na then akoi gi hope adu myam du minute ama gi mo khoi gi arrangement bajana to bi da bi akoi bu blame to ne ab ju akoi chumdian khali akoi lai se ai almost 9:20 de yorakrabane asi thau ground gi gate manu chang 9:20 yorakrabane from here to art sab basi da more than 40 minutes chang rabane then asi gi blame se kana pugu do bono authority na pugu do bra kana pugu do bono gari du di mayai da langthok om su yade manung chang rabane it was in the middle of the jam maning hanje yade mama hanje yade side thamge yade kai thamam do bono adu gi problem du di moi khangbi da bra ra bi Nakalamaromda exam adu da saruk yaba fangkidraba candidate oriba wairikpam Binod Tyson na hai exam center da matam chana yoraklabasu exam thaba fangkidraba candidate singi daita kanana pugani thodok asiga mari leinana Manipur da leiriba student organization singna meeting changbiduna exam thahodraba candidate singi damakta alternative ama sinbiyu haina su phongdoki before 9:50 ahead ta get close toction gre aduna get close toction gre ni na koi even before 9:50 gi mamang da yorokpa kangbu phauda changan re sigumbagi kaino se problem se koi face tawre aduna sigumba problem je koi gi student organization adaidi kaino singjina mari leina ba singjina kitang miyeng kitang changbiu aduga koi gi kha thaudaba kangbu jingjigi koi alternative arrangement ama tobi na ba koi gi kaino gi press ki kaino thungda koi kaino ni jai